Akaswani Imphal, Ningthokongzam Suni na pau pazari ahanbada maruiba pau. Assam amasung Meghaloi-da ngasi akhagaraw yauna akanba nong churaba yai, Manipuri chingi jilasingdasu nungshit yauna akanba nong churaba yai. Griha Mantri Amit Shah ngasi Bhopal sarkar na sinba thawram amada saruk yagani amasung Jharkhanda Security Force ka Naxalite ka khut thoknabada Security Force ke personnel ama laikidre amana sokle. Med Department na hairi Assam amasung Meghaloi-da ngasi akanba nong churaba yai. Department na sinahai Kerala, Mahe, Andhra Pradesh ki Samudra Khongban, Yanam, Rayalaseema, Telangana, Karnataka, Tamil Nadu, Puducherry na chingba mafamsingdasu akhak araw yauna nong churaba yai hairi. Phibam asi Jharkhand, Bihar, Madhya Pradesh amasung Uttar Pradesh dasu mayuk naraba yai hairi. Amaromda Manipur gi chingi jilasing Tamenglong, Senapati, Ukhrul, Kamjong, Tengnopal, Chandel amasung Churachandpur jilada akhagaraw yauna nong churaba yai. Ukhrul, Kamjong, Tengnopal, Chandel amasung Churachandpur jiladadi ngasi pungda kilometer kuntradagi nipu phawbagi changda yangna nungsit silaba yai hairi. Griha Mantri Amit Shah ngasi Bhopal sarkar na sinba thawram ama yaunaba Madhya Pradesh da chalagani. Thawram asida sangom amasung sangomgi pothok singi stakeholder sing saruk yagani. Madhya Pradesh sarkar na sangomgi pothok marang kaina puthoknaba tongan ba rajya singi stakeholder singa yana warul kaya sahi taunaragani. Thawrang asi rajya gi Mukhya Mantri na lamdam aduda sangomgi pothok sing hena puthoknabagi pandamda paikhatlakpani. Rashtrapati Draupadi Murmu na Baishakhi, Bishu, Boha Bihu, Poila Boishak, Mesari, Baisakhari amasung Putandu Pirapu kumay na lakpada lebagasi miyamda epa pausel piri magi pausel da Rashtrapati na hai. Tongan mo kumay kaya lebak asida miyam na amato oy na punsinduna lebak asibu sakwat na ba manglom da sangsilasi. Kumay singasi na Bharat ki amato oy ba tongan ba may hurol digi lerak laba chanabi kayabu utli. Ladakh ta Chuli Mendok hanesu khang na ba Apricot Blossom Festival lisingani kunmanga Kargil gi Chanjakhulda Makhal Mathil gi thawram kaya galonya na hokre festival adu Kargil Tourism Department na sinbani. Festival asi thasi kunmathoi phawba tongan mafam singda pangthokani hari. District Health Society Fairjol amasung National Program on Climate Change and Human Health NPCCHH Manipur ani na punna khusam naduna nomagi oiba sengdaba nungshina myoibagi hakchangda sohanba amasung oirakpa yaba laina singi matangda Capacity Building Program ama ngarang Chief Medical Officer gi office ta pangthokre. Thoramadu Traffic Police amasung Municipal Workers singi maruaina pangthokpani. Thoramadu da Chief Medical Officer na sengdaba nungshina myoibagi hakchangda ohelakpa yaba anaba sing kayagi matangda wafam kaya phongdokhi. Thoramadu da Traffic Police ki Inspector Mari yauna atay staff sing saruk yaki. Paugi marak thatna atenba break ama. April 10 asi Ayushman Bharat Health and Wellness Center Ayushman Arogya Mandir gi taret suba kumo numitni. Masiga mari leinana April 10 numit asida adungi manak nangna leiba Ayushman Arogya Mandir singda Ayushman Arogya Sivir haibadi Haksel Mela pangthoksagani. Pangthoksagadauriba Haksel Mela asida antenatal care servicing tika thadokpa diabetes amadi hypertension na chingba loinana launa ganba laina sing TB hepatitis na chingbagi screening tawba Ayushman Bharat Health Account ID hangba ABPMJY gi makhada Ayushman Bharat card paiba yaraba singda card fanghanba amadi khudongchaba sing asigi matangda miyamda khanghanba loinana Haksel ga mari leinaba counseling khudingmaki khudongchaba fanghangani. Pauzinzariba Comprehensive Primary Health Care National Health Mission amadi Directorate of Health Services Government of Manipur. Tabiriba pawasi Akaswani Imphal dagini. Jharkhand gi West Singhbum jilada Security Force ka Naxalite ka kuthokna bada Jharkhand Jaguar gi personnel ama laikidre Cobra Battalion gi personnel ama phibam luna leire. Zila asida ngarang Security Force na thibu humbagi thabak chathabada khuthoknabagi thawdok asi thokibani. SP Asutosh Sekhar na hai soklaba personnel amasung laikidaba personnel helicopter na Ranchi da pukre personnel ani edu IED pokhairakpada sokiba masuk laikidabani. Maragasida Rajya sigi Latehar jila da thibu humgi thabak chathabada
Maoist ki sub-zonal commander ani yauna miyoi taruk security force na phare makoidagi rifle mari automated revolver ama nongmei maru kaya maru motorcycle ama amasung atai polom kaya su phangle haire Kendra Sarkar na Justice Arun Palibu Jammu Kashmir amasung Ladakh High Court ki Chief Justice oina khankre Akashwani Jammu Paumi na hai Kendra ki Ain Mantri Arjun Ram Meghawal na su Justice Arun Palibu Chief Justice ki phamasi puna bakhanbagi matangda social media da wafam sing phongdokiba laikre Rashtrapati Draupadi Murmu amasung Chief Justice Sanjeev Khanna ga munna khanaraba tungda Punjab amasung Haryana gi judge oina pubadagi thabak mathakta Jammu Kashmir amasung Ladakh High Court ki Chief Justice ki phamasi Justice Arun Palida punaba khankibani Pradhan Mantri Narendra Modi Ambedkar Jayanti ga mari leinana hayeng Haryana da chatkani hayeng ayuk Hisar dagi Ayodhya phawo paigadaba commercial flight lamthagani masigi tungda Hisar airport ki anoba terminal building sanabagi jatra su hungani Yamuna Nagar da chatuna sakotharangi project kharagi jatra hungani kharana sangagani masigi tungda miyamgi mitin amada wangangani ngasi phongba pause singi maroiba pausingi damak haujik Naorem Victor leire Victor Thagachari Suni Sumang Lila numit ki palan pangthokiba Waqf Amendment Bill gi mayokta khongjang kaya sangsin kibagi pauna ngasi fongnariba pause ayambagi maroiba pausing oiri poknafam pauche da Narendra Ningombada Ibuyaima Award lanthokuna ikai khumnaba utkre Sumang Lilabu curriculum da haptuna mahiroi singda tamhanba haibasi yamna maru oiba wafam amani haina Vice Chancellor Paunam Gunindro na fongdokiba wafam ahanba headline tawri Vehicle scrapping policy di chatnare facility di laitri laingak na soiraga awaba na miyam na nangli haiba pau Sangai Express Manipuri amasung English edition animakta ahanba headline tawri Sana laibak pauche da lambi semba thingi haibagi wahauda miyam haurakre top Dasera ground panchayata Narul Hassan boycott tawkre haiba pau headline tawri Imphal Free Press ta Waqf Amendment Act lisingani kun mga lauthok naba tongan ba rally kaya chatkibagi pau ahanba headline tawri pawasimak poknafam pauche dasu anisuba headline tawri Kotuna gamgi faida amuk hanna checkpost hangdoknaba khanghankhre warning tawkre haiba pau Ichel Express ki ahanba headline tawri Naharol gi thaudangda Mizoram da changjafam lauriba Myanmar amasung Manipur gi kuki sing maramda hankhinaba Mizoram gi MP na haikre haiba pau ahanba headline tawri Quality yaudana saramba Kamjong Hospital gi wall MLA Laisio kaisingna kaukhai haiba pau pauche asigi anisuba headline tawri More dagi lanjenarakuna Lamding Higher Secondary School Relief Camp ta lairiba miyoi singda Huran Chinthi gi oiba thaudok sing ka hena hengalakli haiba pau People's Chronicle gi ahanba headline tawri Huyan lan pauda President's Rule gi laingak amasung Center gi luchingba singna adumak yengkhigadra kumhai nungaigadawre umang lai kanba lup ukal nadi kaubru kani thangjing chingsu kaduna irat thawni gani phongdorakle haiba pau ahanba headline tawri pauche asimaktada Churchanpur da numit 39 gi manungda nupi macha ahum ikai khumnaba manghanbiraba matungda ani hatok phikre haiba pau amasu phongli Humpunipan suba National School Games Championship ngarang loisin khibagi pau Manipur Mail gi ahanba headline tawri Rajya sida santi hanjilaknaba Kendra Sarkar na record oina IPS officer tara taruk tharakre haiba pau Morning Bell gi ahanba headline tawri Suni Thagachari Victor aroibada maroiba pau amuk Assam amasung Meghaloi da ngasi akhak araw yauna akanba nong churaba yai Manipur gi jing gi jila sing da su nungshit yauna akanba nong churaba yai Griha Mantri Amit Shah ngasi Bhopal Sarkar na sinba thawrum amada saruk yagani amasung Jharkhand Security Force ka Naxalite ka kuthokna bada Security Force ke personnel ama laikidre amana sokle pauloi jare